Manipur की लोकसभा की MP खनख्रब मियोई अनिना पार्लियामेंट मणिपुर की करंब इशू पुखटख्रबगे मियामना मखोइदा पीखिबा बोर्ड करीदगी पीखिबनो खंगजिनबा मथौ ताय हाइना से मिनिस्टर एन बिरेन फोंदोखरै BJP Manipur Pradesh na sinduna thasigi tara mathoidagi kunmunga fawba sathakadaba Samvidhan Gaurav Abhiyan Tharumgi manung sanangasi nitaipat chutekta leiba thambal sanglenda pangthokiba tharumamada se minister na makha taraduna lakadoriba mikhaldadi ngaihaki emotion da satuna bot thadaba toklasi haiki Aikoi asingba asumba ngangbada kifam thokte nganglaba matamda khangadabani Parliament member amna t-shirt litlaga sapal tonglaga sangba karama marem yaukrabage dress code phawba ningthina khangdabana constitution parliament prime minister made speaker bu ikai khunmadabani haina lawi asigumba leader ki makhada leba mina kayam pharamgani Congress party ge P Chidambaramna Manipur saruk ahum thona thugairga waroshin porakane hairga Manipurda sengdolaga P Chidambaram masana di sengdokide Lok Sabha ki MP ani na ngasi phawbada FMR lokthoknaba border fencing tawnaba lamdam asidagi illegal immigrants sing khangdonaba parliament wafam amata pukhatpa leitrei Makhoi Manipur gi issue sing putholga parliament wa ngangnaba thagatkibani Congress ki manifesto da yaukiba samamnaba adusu miyamna khangpham thoi BJP phatre haiduna Congress da board pikibani adubu makhoina hauji kari tawribage Congress party na lamdam asida tholiba issue amata khangdre lengana lokhaliba thabak su khangdre madugi mahuta Biren kai haikre haina lainaduna leirei Manipur asui international gi thakta lamba yengnabada notraba lamdam amane amana ama singthanaba haibasi toklabadi amukena sakotkani BJP natana Manipur kanba ngamloi haibasi thabangna utuna lakli sahi kuntra minister MLA oiduna laklaba mioi amana masage assembly constituency da mitop kyam hengale haiba fawba khamngamdrawa Biren saiduna leire mi amada wa ngangdringaida isada hana yengba mathau tai aigi oinadi Manipur kankhigani amadi ngakhigani haina phongdokhi Miyogi dress, saksa yuthak, pise chakcha, haina rimine. Madde t-shirt am tor jinnam tor silaga, sumai torga dudi. Kanano sikani. Prime Minister bui kai kumna daba, Speaker bui kai kumna daba, dress code for the maintain phajana tawwa khangda baduna. Kaman how he can protect and preserve our constitution. Ha BJP halo, BJP halo, BJP halo na torkanda. Mayang wow horkanda vote pigre. Parliament na kadori. Tawdaba yadaba fencing khaga da mese MP ani dun wa mahai kibro. FMR sanagade se MP ani mayam na khallaga haigibne FMR sanang na haigibro mapandagi lakpa illegal immigrants sing khandokadam ne haibase no akhoi mayam na yamna pam na khangibe MP ani duna parliament da haigibro miyoi ke hagi pun sima ngaba miyoi ke hagi lebam jabong khangdrba matam chida moi da vote pigri sigadigno sige mayam se parliament na puthoga hainana bana tabro manipur ki praja da aina ngasi question am hangi moi ani da vote pigri se Manam karigino. Hare BJP akoi budi fatre. Laibak thugai khan makam moi lai jau jeno. Laibak akoi nak kiela so laibak kai bro ya hairo ya yaro ya akoi kam phun mi. Bharatiya Janata Party ne tuna Manipur kan loi. Bharatiya Janata Party khadani ko Manipur kan dori se kalli se. Huje chu yango. Thapak ni yango.